Manipur film asi tasengnamak aigi maikeidagidi film pamjaruba nuksijaruba moina yamna chakhotpa maikeida porokhanjaningi adubu aikhoina sel thumgi phibamda awaba mayam ama khamthengna mayoknariba maramna masi hekta oithokpasu ngamdabagi saktam amadi aikhoidasu hojik adum uri haidi mapalamda taunariba tongan ba afaba equipment sing tongan ba masigi changadaba machak sing asi aikhoida hojik thadabasu ngamdri aduga masta labor pibasu ngamdri maramdi sel leitabduna maram oirakanda adunani mayamna mapalamgi film yengaga khoi film yengaga khenabasi yamna ubiriba adubu iramdam sigi film si aikhoina leppa tatpa kangba naidana puthokpagi mathau tarakpa haibadi malemgi phampak thakta aikhoigi su manipur kauba lamdam ama lei lamdam sida manipur gi irol iyekna sanajaba film lei haibasi utpa mathau taba maramna oiraga aikoi film si puthokpagi tangai fadabadu leibani aduna aina mamangda namjaba tat hariba film si masida yaukiba isei makatang mayam da yusik khudol tamjage mayam nga pothaminasi Mangdana mangla naraba punsi karigi tampiri ai ha mangdana mangla naraba punsi karigi tampiri ai ha karigi laknari na nungsi hai ngamdri bachinba